Manipur top channel khomjin jaba maroiba ipausing khara mayam da share tawjigi ahanbada maroiba pau am oina lakhosarakanda mayam taminasi Pradhan Mantri Narendra Modi na video conferencing gi khuthangda ahanba khwaidigi saw India toy fair ngarang hawdokre mela adu hawdoklaba matungda Pradhan Mantri na hai leiba sida sajaba sanapot sing asi ayambana akoibigi fibam da sokhandaba mahauksagi oiba potlam singna sabane amasum masigi mamalsu hongi India toy fair asi atamanibal sengwatnabagi manglomda sangsinba achauba khongthang amani amasum masina laiba asigi sahi kayadagi lairaklaba chatnabi kayabu hena mapangal kankhat halagani Pradhan Mantri hai sanapot sabagi udyokta haithoi singthoiba kaya lotuna lairiba amasum atama nirban Bharat campaign gi khuthangda audio asibu hena mapung fana sakothangani haina Shri Modi na hai amasum thauram maduda wangangbada kendra gi textile mantri Sumitra Irani na hai toy fair asida raija taramathoi gi prevalence sing uba phangani amasum akhang ahi audio ki lamda khang hairaba sing samana wangangani sanapot ki mela asida Manipur gisu sanapot saba miyoi kya saruk yari India toy fair asi mathang thagi ani fawba sathagani mela asi website theindiatoyfair.in da yengma yagani hainasu pawmana makhatana phongdorakli makhatsa tharakpoina Manipur goiba maroiba pawkhara namu More Police Commando More Police amasum nifu humdoi shuba Assam Rifle gi kangbu amana More da leiba yum amada thiba humbagi thabak sathabada su taunariba UKLF ki miyoi ama khusu khulai ge konana faraba miyoi adudagi AK rifle ama magazine ahum kapa yariba maru samaga nifuga mari fogatle haide pa pawmusu thajaningai oiba mafamdagi phongba paw amanasu makhatana phongdorakli amasu makhatsa tharakpoina atopa maroiba paw amana Thawbal Dam gi saruk ama oidiba Kaithel Manbi Thawbal Canal da angan phau thanabagi damak Tharakliba isingna kenel asigi nak yetta lofam singda thaba hangam singda amang ata thokle haidi phibam asi mari leinaba singna yengsin binaba Farmer Club Thawal gi sirol amanasu makhatana phongdorakli haina pawsina makhatana su phongdorakli amasu makhatsa tharakpoina amasu loisilakpoina maroiba pawkhra mayamda hapsaramge More da ngarang numidang sakhangdaba singna Di Kunai Resort mamangda bom lang sinduna pokhai hankre Police ki paw palladuna hai thaudo aduda miyoi amata asu apan yaukhide adumaina mak bom pokhai ba aduna thong thonaw na singbadi akai atoi thokhi amasum resort adu Maitei Council More gi president oiba amagini thaudo adubu Maitei Council More na yamna kanna Yaningdaba phongdokli haba pawmusu akhanaba source amana makhatana su phongdoragli masumyam social media da share tawnarakpa warol amana pawsiga mari laina mayam da habsaramge More da bom pokhai khre total shutdown lokthokre ngasi numidang pung 3:40 pm tarakpada SBI bank manakta leiba Di Kunai Resort sakhangdaba miyoi singna bom amalang silamduna pokhai halamlei Bom madu kanana karigi pokhai halibano haiba khangmangamdri bom pokhai halamba adubu yaningdaba phongdok boina Maitei Council More MCM amadi More da leiba CSO singna hayeng More manung total shutdown lokthokre haiba pawmusu social media singda thaganarakpa maroiba warol ama oina mayamda share tawjari amasum loisilakpoina mayam ngarang su COVID-19 gi update mayamna pizza howdre mayamda COVID-19 update Manipur goiba masat khaina mayamda share tawjaraki mayam taminasi Government of Manipur COVID-19 Kamal Control Room dagi thadorakpa press release number 339 ngarang tang 13 thani inglising ani ga 13 pung numidang warangi pung mafu gi oiba update mayamda share tawjage pung 13 da punamiyoi taraga mathoi general population dagi COVID-19 positive ohenki miyoi taraga mathoi si taruk amana nupani manga amana nupini amasuma khoi singsi test toba matamda Jenims ta ahum khangakibani Rims ta ahum SN Diagnostic ta ama Babina Diagnostics ta ahum amasum Ras Medicity da amane hari
मखोइसिंगसिना इम्फाल ईस्टगी मरीनी इम्फाल वेस्टगी मंगानी थौबालगी अमनी अमसुम सेनापतिदगी अमनी हारी अदुगु मखोइगे लोखटफम तोपा सेक्शन थौराम खुदिमक लोखटख्रे हाइनसु प्रेस रिलीजना मखातारी अमसुम ngrang pung kunga marida miyoy amata COVID-19 na sikide adubu apun boyna siankiba Manipura miyoy masingdi sahum ga humdragum doi sukre amasung ngrang COVID-19 ge pharaktuna negative oiduna discharge tawkibasi miyoy marini miyoy mari singsi CRPF tagi ahumni duga home isolation gi amani su haidi aduga apun boyna Manipur gi COVID-19 na hankiba miyoy si lising kun ga mapan ga sani ga humdraga mato yokre Makoi singsi general population lagi lising kun nga mga ka sanipan kontraga ni pane central security personnel lagi na lising hunga samri ka kontraga humdoy ni aduga recover case na apun boy na lising kun nga nipan ga sanipan ga yang kay mari sukre amasum makoi singsi general population lagi lising kun nga mga ka samri ka kontraga mari ni amasum central security personnel lagi lising hunga samri ka kunni aduga hauze active case oina laidiba नादुना लैरिबा मणिपुर मियोय मसिंगसी निफुगा मरी सुख्रे मखोय सिंगसी जनरल पॉपुलेशन दगी मियोय कुंथ्रागा मंगानी अमसुम सेंट्रल सिक्योरिटी पर्सनल दगिना मियोय मपन्नी हाइदि अदुगा हौजी हौजी लैरिबा रिकवरी रेट सी स्टेट मणिपुर सी ओइना 98.57 लैरि हाइनसु प्रेस रिलीज ना मखाताना फोंदोरक्ली तुम लोशिलकु ओइना मे मणिपुर गेबा वैक्सीनेटेड तोकिबा डेटा मैमदा अपडेट पिजगे तांकुन गतर किदा ओइना लेटेस्ट इन्फॉर्मेशन की मतुंग इना मयाम वैक्सीनेटेड तौगिबसी अनौबोइना मियोय लिसिंग हुंगा समरिगा मारफुकनी थोइनी अदुगा अपुन मता होनखिबा मियोय सिना वैक्सीनेटेड तौगिबसी मणिपुर मियोय यामना लिसिंग यांखाइगनि थोइगा साहुंगा कुनगा तेरे सुजिंख्रे अदुगा ngasi फावबदा हेल्थ केयर वर्कर्स सिंगा वैक्सीनेटेड तौकिबा अपुन ममसिंग सिना लिसिंग कुनगा मपनगा सात्रेका हुंफुनी मखोय सिंगसिगी मनुंगा दी डायरेक्टर ऑफ RIMS Jenims Family Welfare Services State Mission Director amasum Director Health Services DCMOS DFWOS DIOS of the district the Chairman ka Managing Director of Sija Hospital and Babylon Diagnostic ni aduga hauzik phawgi oina di myam reaction allergy gumba aduga adverse event high immunization gumba AEFI sagumba thokpa vaccination kapkibada karigumba amata laite haina su report asina makhatari tawdabu mil reaction oina hadi home care leba kanguda thokibasi punami ni fuga tare sukre tawdabu moy hauji fully recover tawre haina su press release na makhatana su phongdorakli paw solution poina ngasi social media singa thaga narkiba masum share tawnorkiba gorong katang myam da share tawjagi ka wan rawrem lai kaida खतनाबदगी नोंगमई कापनै हाय अमसुम सही तरागनि पानगी नुपा मसा अमा सिरे अहुम असु अपन यावरे युमै थाक्रे हायरिबा पावमसु ngasi social media sina thagannarali adum namo myam pawsina kyam sumge habadu marik sumna myam da update hek lakpaga myam da share tawjaraki myam adu phuktinga mina si hana Manipur top channel gi mekedi gi myam da share tawjari and thank you